ngase phongkiba tongan manipuri sipongsinga amasum thokiba thawdo wathoksingdagi maroibi I pausing miyamna thamjagi ahanbada sanalaipa pauksedigi lokasaraga State Force ta Khut thadanaba hairuba Kuki MLA Kuki Lalhouba mapan thokhalludre tangai fadrabadi makhoibu ngak senanaba security advisor haigani Chief Minister More the State Force Khut thadanaba hairuba Kuki Minister ama amasum MLA Anibu Kuki militants group anina ki halakpadagi numit khrani mapan thokandana thamlure makhoibu ngak senbagi mathau tarabadi sapsa na thabak lakhonaba security advisor da khangangani haina Chief Minister N Berena phongdokre nopi lan gi thoram yawbu lakhiba Chief Minister N Berena pawmising na hangbuwang gi pakhomna Chief Minister na hai Minister ama amasum MLA ani aduna State Force ta Khut thadanaba khangankiba wafam adu yamna asumba amasum afaba khongthangni madu hairubagi damak makhoida kian khanganba leiri haibigi akupa pawdi leiti adubu karigumba adugumba wafam leirabadi makhoibu mapung phana ngak senanaba security lengakna lakhotkani lamdamasida ingda tapthaba purakna bohonaba MLA khudingmak lengakna matik saba security pigani masigi damak security advisor amasum DGP da khangalagani pausisna phangwa paun hai minister aduga MLA ani aduga na sarugyaduna hawkiba numit kharanigi mamangda more da leiba ADC guest house ta pangthokiba Kuki singi loop mayam gi mifamda minister aduna more da leiribi State Force singda kanagum loop kharana Khut thagani haibisi tawbigano ekui kuidringai da SDPO ama leikidaba bugamari leinana miyam ne ta na hingba ngamdriba phibam ama mayoknari asigumba si tawdanaba hairubada khulai paiba Kuki gi loop ani dagi minister amasum MLA sing adugi wafam adu yaningdaba phongdokpaga loinana makhoigi mathakta Khut thagani haiba wafam lakpadagi mafam adudagi tholakpa yadana leirakhibani adubu makhoibu sogatpa miyoisingna mafam adudagi ngarang ngak selaga puthoraki haina pausna hairi amoromda pawmisingna Chief Minister na hai Myanmar manungda hauzik oiribe irang asina maram oiraga kamzongi namli area da Manipurgi ngamkhoi lunch laglaga chenchilakhiba Myanmar masa masingasi lisingamaga samapallom sukre makhoigi manungda miyoi lisingamaga satruklonggi biometric lobuloikre hausing mafam adudagi miyoi singadu saithokhandana thamli namli danatana atai mafam singnasu asigumba khongthang sing lengakna lokhatli haina Chief Minister na makhatana phongdokhi hauzik leiriba phibam masida miyoibigi minungsigi yenglaga ana layeng sana thaknaba polam sing piri Myanmar gi phibam phagalakpaga makhoi athuba matamda maramda halankinaba thabak lakhotkani haina Chief Minister na phongdokhenesu pausida sumakhatana palakli atopa pawmadana Kuki taba mafamda popi thabada lengana miyeng sangkhidre Malemda khwaidigi yamna popi thaba leibak Myanmar na oiri Manipurgi Kuki na namna taba mafam singda haujik su paksana popi pambi thabigi wakat amadi government gi record phawbu leirabasu leibak irang sina maram oiraga lengana miyeng sang mangambagi phibamda leitre asuguma sairasida malemda popi pambi khwaidigi yamna thaba leibasi matam sangna Afghanistan oiduna lakhibadu salibase asidagi Myanmar na popi thabigi sang hengat khiduna malemna popi khwaidigi yamna thaba leibasi Myanmar na oikhre haina United Nations UN gi report hairi Masina Manipur amadi Mizoram singba Myanmar ga lonariba lamsing asidasu drug ki asoba safu amadi pirakani haina panari United Nations Office for Drugs and Crimes UNODC na phongba report ki matungina kumza English singaniga kungani thoidagina kungomdo esi khaktada Myanmar na opium metric ton lishingamaga marfu puthokhi loidana sai sida Afghanistan gi oina disuknatagi tons ahunga kunthra rom tamak puthokhi masi Afghanistan na Taliban popi thaba thingkhibadagi handakhibani hari agency ki pausna makhatana hai golden triangle hairiga khangnapa Myanmar Laos amasum Thailand gi lona bangam khagi saruk sing asida mayai kaba drugs sing gi lalon itik ki thaba angak phangna sa tharibani masida lalon itik tawbo khaktana tana popi thaba amadi drugs sungbu gi thabak sa thari maru oina mafam asida methamphetamines amadi opium na sungbu drugs sing marang kaina puthokli report asigi matungina Myanmar opium puthokpa sidagi sahi amada US dollar million amadagi 2.4 fawba income lai hairi masi leba sigi kumza English singaniga kungani thuiga apunba GDP gi sada 1.7 dagi 4.1 fawba oigini haukiba kumza English singaniga kunga mathuidagi kungani thuidadi leba sida opium metric ton satreka maudrarum tamak puthokibani haukiba kumza English singaniga kunga mathuiga angan basarukta leba sida tangdu laita dabagi phibam ama laktuna setmilonda sauna akaiba nangkhibadagi phibam masi yawrakhibani hairi Military junta na lengak pai hibedegi lon yaba makhalgi
lalon itik tawbada khudong sadaba kya maru mayuk narakpadagi kumja English singaniga kungani thoigi aroiba saruktagi miyamna popi thabagi thaba asida mapung oina mai onsin kibani haina report asida pali loidana kumja English singaniga kungani thoidagina kungo homdoi khakta leba asidagi puthokliba opium gi sangasi haukiba sahi kunda khwaidagi wang oidi haki report asina makha tanahai leba asida popi thabagi thaba asi asauba sinpam ama oina matik saba ithai lakhong semdunu satharakli haukiba sai singna malem gi oina khwaidagi yamna opium puthoklampa Afghanistan gi oina di Talibana thingkhibadagi popi tharamba ayamba lepkhrabani Afghanistan gi oina kumja English singaniga kungani thuida lam hector la aniga lising kuntrago homdoi de popi tharamba du kumja English singaniga kungo homdoi de supnagi lam hector lising taraga chanipa na popi thaba thengnaki Myanmar gi oina di khwaidagi yamna popi thariba mafam asi leba asi awang thangba sarukta leidiba san state asidani hairiba mafam asi junta amasum leba dugi lahulup singi marakta akan malan sonaribani hairiba mafam asi asukpa umang wamang na namna leba maramna kunja sing aduna popi thabada yamna khudung sap mafam amas oiribani loinana mafam asi da lamdam adugi tungan tungan kulai paiba lahulup kaya marumsu leiba maramna madubu lakshin na bu honabada asawa awaba kya su oiri hari UN gi report asigi matungina haukiba thakra asida Myanmar gi awang thangba Kachin state amasum India ka tainari bisin state asida su popi thabigi sang leptani hengalakli hairiana su pausida su makhatana phongdorakli makhasa tarakpoina to papawmana Kuki singi mathakta naga singna akan wafam thamkhre highway da check tawbagi phirap handoktrabdi Kuki amata naga area da sangba yaroi NPO National Highway number 2 Imphal Dimapur lambi da lakpa gari khudimak check tawgi haina Committee on Tribal Unity Kotu na hairakiba wafam adu yaba ngamloi gari check tawgi phirep handoktriba fawba Kuki Furuki miwe mata naga area da sanglakanu haina Naga People's Organization NPO na phongdokre NPO Senapati gi President Solomon Erona Kotu gi Chairman thaba ayibistirol amana hai National Highway number 2 da lakpa gari khudimak check tawgi haina Kotu na tha sigi taramatoi da tharakiba ayibistirol adu fangle adubu Kotu na lawriba phirebas yamna maram sadaba madi sathoksin tawriba miyam misa miyam maru oina naga singna sauna apanba thongadaba phirebni maitei amadi Kuki ani gi marakta tholiba watho asi haukiba me thada horakpadigi naga singa sinakalani maktada yaukshindana amadi tangdu laitaba puraknaba honaduna lakibani maram sina National Highway da lakpa gari khudimak check tawbagi phireba du khudakta handokadabani madu natrabadi madudagi tholakpa pamdaba thawdo wathoksing adugi teksak amata NPO na puba ngamloi loinana Kotuna gari check tawbagi phireba si handoktriba phawbudi pamdaba thawdoksing thoktanaba naga area da Kuki jau Furuki miwe amata sanglakanu hairi Panma yabadi haukiba me ahumnegi maitei amadi Kuki Furup anigi marakta irang thokpa hek haukibadagi Kotu amadi ITLF National Highway animakta ban tauksinduna maitei passenger amata satpa yadana lerakibani masigi sumathakta haukiba tha taruk romasida thengthang kyar economic blockage chathaduna tampakta leiriba miyoi singi sangdaba yadraba potlam sing phangandanaba honaduna lakibani masidasu Hindurakuna National Highway ani da lakpa pot puba gari singdagi Kangpokpi area gi mafam ahum marida Kuki khulai paibisingna namduna tax oina lupa lising tara dagi taraga mga phawba gari khudingdagi lawduna lairibani highway asida chatliba passenger gari khudingmak pusu Kangpokpi area da khamanduna mi amamamta oina check tawribani hansu paw sida makhatana phongdorakli atopa paw amadana wakhal manadaba kya tholaklibi masagi oijabana mang tharakpadagini RK Megan State asida leiriba miyamgi wakhalon manadaba kya tholaklibi masagi oijabana mang thanarappadagini haina social activist RK Megan phongdokre wafam asing asi nupilan ningsing thoramga mari leinana nupilan complex ta laikatpa lakpagi thoramna pawmisna phongdokibani RK Megan makhatana hai khunai asida nupigi oiriba phibam lawriba thaudang asi yamna sawi haujik lamdam asida thokliba thaudang asisu nupilan gi thaudo odu hangana yengba sangi Kumza English ngamaga samapan ga kuntraga mapan gi December taraga ni thude thokiba ani subu nupila na sigi horak phamdi lamdam asidagi mapanda sengsak thadokibegi matangna matamdugi lenga British ki mayukta haukiba lani nga sisu maduguma thokiba nupilan gi phibamdu lakshilaga yenglabadi haujik iramdam asida thoklibi ihausiga samana yengba yai khunai asidadi nupilan asi nungti gi sathaduna lai nupi singi thauna lingjen ahing tumdana Manipur bu kaidana ba ngasisu ngakliba ima singi thauna si haujik ki haurakliba mirol singnasu laiba oirasanu
Hauzik oiriba phibam asu yellow furup khudimangna apunba pangal sagatuna punna lanthing minasi isa soktri haiduna lainabagi matam nate aikoigi malem sata laikiba asoiba thorang thausil kya nanga si yellow missing awaba dang libani soikiba sing adu kaw thoktuna apunbagi thawna sangbat kadabani sai sigi me ahumdagi tholok liba irang asina miyamgi marakta wakhalon khenaba kya tholok liba si matam sangna mitei furupna son tharakpagi ni haiken su pausna makatari Makasa tarak poina hoyelan pawr ge to pamaruibi I pawk sing miyamna thamjage Manipur thokpa khwaidigi ngakpa thakdo Hauzik MLA oiraba ama yauna miyoi marigi mathakta police na Lalhouba gi ekta sahi 19 ki mamangna lakhotkiba case ki record sing mangkhre MLA sina mag yauna miyoi marigi mathakta lakhotliba police ki case asi quash tawbinaba High Court of Manipur criminal petition file torokre Case record punamak sai taraga matu hena thiba khangdre amasum phangani haiba thajadre petitioner da harassment pifam thoktre hairaduna High Court na police ki case asi quash tawkre Manipur piklabsu makhal kyagi thawdo wathok sing thokpada natana atopa mafam singda yamna tangna thokpa thawdo amagumna state asida khwaidigi ngakpa thawdo ama oina haujingna Manipur Legislative Assembly gi member MLA oiraba ama yauna miyoi marigi mathakta ngasidagi na sai 19 ki mamang kumja English nga magasama panga maudraga tarukta Imphal Police Station Lalhouba ki ekta register tawduna lokhatkiba case ahungi record punama Mafam khangdabadagi High Court of Manipur na ngarang pikiba judgment amasum order amada police ki case as quash tawduna satnaba yararoi hena laukthokre ngasi High Court of Manipur ki Justice Goneshwar ki bench na laukthokhiba puna lamai kunguhumdoi panba judgment amasum order asina phongdokpa orol singi matungina case asi Imphal Police Station January 3 English singa mapan ga maudraga tarukta register tawduna lokhatkibani case asigi FIR number 7/1 1996 under section 121 A amasum 713 unlawful activities prevention act ni case asigi complainant na haujingna Manipur Police Commando hairaba duga matam adudana rapid action police force RAPF haina khangnaringegi sub inspector K Budisandra Commander X-ray 2022 ni hari Magna Imphal Police Station January 3 English nga magasama panga maudraga tarukta report tawrakhibagi matungina akakna mapaw maphangmadagi namitsida RAPF ki maikedi Imphal East ki Mahabali da leiba yumamada red chataki red aduna matik saba security forcing sizinaraga miyoi mari fotki miyoi mari adugi manungda amana underground organization amagi secretary home amasum finance ki in charge ni haina magna charge tarokhi adugo atopa miyoi ahumna underground organization adugi miyoi singni finance ki in charge asigi makhara thabak tawba singni haina charge tokhi miyoi mari asigi body search tawda finance ki in charge ni hariba miyoi asidigi sel oina lupa lising ahum rubber gi round seal ahum line seal ama angangba muki stampet ama lahuluba adugi round seal ani amasum Nagaland gi Tuengsang district ki additional DC Nokla ki round seal ama amasum line seal ama lahuluba adugi color photograph ahum amasum finance secretary giming yawba type tawraba lamai samaga mapan ma demand letter book ani formal seizure memo amagi makhana miyoi sidagi sisto khari aduga case asibu quash tawduna satna hanbidanaba natragana FIR case asidagi discharge tawbinaba High Court of Manipur da criminal petition number 44 of 2022 file tawrakhiba haujina MLA oiraba miyoi si yauna atopa miyoi ahunga puna miyoi mari fokat khari High Court of Manipur criminal petition file tawrakiba petitioner asidagina lahulup adugi lamai samaga mapan finance secretary gi ming yawba demand letter book ama amasum NBH scooter MN0B6222 amagasu formal seizure memo amagi makhada mangondi recover tawkhiyari thawdok thokpham da wang pong sathabada finance secretary in charge ne haba miyoi aduna mahakna maka loinana faro mi humadu mahaki lahulup adugi hardcore activist ni amasum maki makhada thabak tawbani haina phongdoki haina sungarangi High Court of Manipur gi order istafali police ki SIS na torakpa report ki matung ni Imphal PS na case asi lokhalaga matamdugi sub inspector Hais Rameshwar Sharma bu case asi gi ayu oina investigation sathanaba sinaki hari adugo January 13 ga matu English ngani ga kungani thoida matamadugi Imphal West ki ASP na case asi gi mathok taba report amasum documents sing yauna case ki status amasum FIR gi certified copy sing su advocate amada kusina ki hari
पुलिसना फाखिबा मियोय मरी एसिगी मनुंग हाउसिंग MLA ओइरबा मियोयसिना पुलिसना माकी मथक्ता शिरकलिबा मोराल सिंग असि असुम्ब नति हाइरदुना केस असि क्वास तौदुना सतना हनबिगनु नत्रगना माकु केस असिदगी डिस्चार्ज तौबियु हाइदुना फाइल तौरखिबा क्रिमिनल पिटिशन असिगी सथरखिबा वयलदा माकी माइकेदा लेपखरिबा काउंसिलना MLA ओइरबा पिटिशनर सिना पुलिसना सिरिबा मोराल सिंग असिगी मतुंगिना ऑफेंस अमत कमिट तौखिबा लेखिदे अदुगा मंगोंदगी डिमांड लेटर बुक अमसुम NB स्कूटर फगटखिबसु लेति हाइबगा लोइनना पिटिशनर सिगी मथक्ता कोकनाइजेबल ऑफेंस लौखतनाबा हाइजखिबगा लोइनना इम्फाल PS न लौखतखिबा केस असि क्वास तौदुना सतना हनबिगनो हाइखि लोइनना पिटिशनर सि कुमजा इंग्लिश सिंगनिगा तरागा निथोइदिगी हौरदुना मणिपुर लेजिस्लेटिव असेंबली गी मेंबर ओइरकलिबनि हाइबा वाफमसु कोर्ट फोंदोइ हाइरि लोइनना केस असिगी आयोना पिटिशनर ओइदुना शिरकलिबा मोरालगी मतुंगिना मतिक चाबा मेटेरियल सिंग खोमजिनमा ngamdre मरमसना पिटिशनर सिदा कोकनाइजेबल ऑफेंस लौखत पे यारो हाइखि पिटिशनर की काउंसिल न कोर्ट तौखिबा सबमिशन सिंगी मनुंगदा प्रोसिक्यूशन की माइकेदिगी केस असगी चार्ज शीट नत्रगा फाइनल रिपोर्ट अमा पिटिशनर सिगी मथक्ता फाइल तौरप ngamdre केस असि पॉलिटिकल्स मोटिवेशन की केस अमनी हाइरदुना केस असिना मरम ओइरदुना खुनाय असिदा माकी पिटिशनर सिबु ओनतैनबा मोंगदा सोकले हनसु फोंदोखि प्रोसिक्यूशन की माइकेदिगिसु केस असिगी चार्ज शीट फाइल तौनबा प्राइम फेसी ओइबा याबा मसा अमत फंगम ngamdre हाइखि केस असिगी हियरिंग द सर याखिबा पब्लिक प्रोसिक्यूटर न फोंदोखिबदना केस असिगी ड्राफ्ट तौरबा चार्ज शीट अमा SP CID क्राइम ब्रांच द केस रिकॉर्ड सिंगल लोइनना प्रोसिक्यूशन सैंक्शन लौनबा SP इम्फाल वेस्ट की मेमो नंबर 7/12 SP इम्फाल वेस्ट 2002 तांग कुनगमंगा थातरु इंग्लिश सिंगनिगा अनीदा सबमिट तौखि हाइदि केस रिकॉर्ड अदु SP CID क्राइम ब्रांच न मणिपुर लेंगा की होम सेक्रेटरी अक्टोबर 13 इंग्लिश सिंगनीदा प्रोसिक्यूशन सैंक्शन की दमक फॉरवर्ड तौखि हाइदि अदो मैनमक रेस्पोंडेंट की माइकेदिगी फाइल तौरखिबा एफिडेविट की मतुंगिना केस असिगी रिकॉर्ड पुनमक होम डिपार्टमेंट थीबिया थीरबसु फंग ngamdre अदुबो मकातना थीनबो होनरी हाइना फोंदोरखिबनि हाइदि लोइनना केस असि नौना रिकंस्ट्रक्शन तौब तारबदि होम डिपार्टमेंट फॉरवर्ड तौखिबा केस रिकॉर्ड अदु फंगद्रबदि याररोय हाइना हाई कोर्ट फोंदोरखि हाइदि कोना क्रिमिनल पिटिशन असिगी अरोइबि हियरिंग जुलाई 13 इंग्लिश सिंगनि 13 सतखरबा मतुंगदा रिजर्व तौदुना थमलखिबा जजमेंट अमसुम ऑर्डरना ngarang लाउथोखिबनि कोना पिखिबा जजमेंट असिना फोंदोखिबगी मतुंगिना केस रिकॉर्ड असि थीबा खंगलक्तबा सही 13 हेले फंगनी हाइबगी ओइथोकपा लेथ्रे मरमसिना केस असिना मखाताना पिटिशनर सिदा हरासमेंट पिहनबगी मथौ ताद्रे पिटिशनर सि यावना केस असिदा को एक्विसिंग नि हाइना चार्ज तौरिबा मियोइसिंग असिगी मथक्ता केस असिगा मरी लेना लोखटपा इंसिडेंटल्स प्रोसीडिंग पुनमक क्वास तौरे हाइना लाथोखिबनि पनबा याबरि क्रिमिनल पिटिशन असि मणिपुर लेंगा की सेक्रेटरी होम DGP SP इम्फाल वेस्ट अमसुम इम्फाल PS की OC बु रेस्पोंडेंट सिंग ओहेलगा मखोगी मथक्ता फाइल तौरखिबनि हाइदि अतोपा पाव मदना लैथाव कुकी खुल थवाइना पोंथा पीख्रबा अथौब 13 की मफमदा पीरोइनबा पाउदम मंगासुबा नुपानाबु सिरबसु अमुखक्तनि सिबगिदमक करिसु कीदे हेरमखि इमुंग हेमचा निंथौजम रोनाल्ड युमनाम फोटो असिदा सिंगाखम रोशन पोकपा अक्टोबर 3 इंग्लिश सिंगनिगा अहुम लैखिदबा तांग मरी था 12 इंग्लिश सिंगनिगा 19 था असिगी मरी के अयुक्त टेक्नोपॉल डिस्ट्रिक्ट की मनुंगसन मसी पुलिस स्टेशन कोनबा लैथाव कुकी खुल मितै 13 तमथिन हाटकिबा थौदोक्तगी नहा अमा नंथोक्तुना सेलकपदगी ngarang mayum yorokrabasu thaudogadura leikhidrabasingi manungda yaukhiba andro torangtheldagi singakham rosanna nupanabu sirabasu amukhaktani sibagidama karisu kidi haina phongduramki hairi thaudo asida leikhidraba maki imungi miyoi singa hakthengna unarubada makoina hai mak masagi sei taraga mapan sukre apokpagi mingna se surchandra amasum apokpagi mingna singakham ongbi renu kawi masil manau nupa mari nupi mari puna nipan manungda mahakna mari subani mai masingi lamda yaripok high school da class 5 phaw tamlamlaga imung manungi sel thungi phibam phatabana makha tam thabang amkhiti lairik tamba toklaba matung imungi thabak inkhang da mating pangduna lermlaga nupa di yum da sum laisinba paksadi haiduna JCB thaubo tamlakhi JCB thauduna sel khara khara phangmadigi imungi mating panglakhi puning nungsiningai oiba thaudo amana maka luna tinajaba marup maka supuna laithau khulda laikhidaba Panjabum Norena, JCB Tawi Haiduna Marks, Tawin Tauki, Maku any hack to fall Taduna Kitty, Sare Puna Samine, Sale Puna Samine, Pony Wakal, Tinana, Luna Tinab Marup Singoki,
काउबु यादना लेहौरगदबु वाफम अमना लुना तिनजखिबा मखोय अनिना सिरबसु पुन सिमिनगनि हायना फाव हायरामखि हायना इमुंग मियोयसिंग फोंदोरखि थाउदो अदुदा लैखिद्रब मियोय 13 गी मनुंगदा फ्रिट हंगाम मपाल मसुगी सब मानना लिटपा नहा अनि यावखिबदु मखोय अनिनि हायरखि मखोय अनिना सिरबसु पुन सिमिनगनि हायना तोयना हायरमबदगी मखोय अनिगी लैरोन चनबा फावबदा मखोय अनिगी हक्सांग पुन लैरोन चनमिनखिबनि हायखि इनखलग्लिबा अंगांग ओइबगी अहाव चाब पामजख्रबसु नुपा थोंना हिंबा पामजखि जेसीबी थौदुना सिंगतमगी मफमसिंग खक्तदा चटलगा सेल तलमखिबनि मे 13 फुरुप अनिगी मरक्ता थोलक्किबा कंलुपकी इरांग असिना जेसीबी थौदुना थबक सुबा फंखिदि थबक सुबा चतबदगी युमदा असुम लैसिनबदा हाइनदे हाइदुना खुल ngakpasingni मरक्ता तिनखि मसागी खुल खक्ता ngakलambadagi लान हेना कन्ना सुकनबा मफमसिंग फावबा चतुना सरुक यारखि नोंमा ममा मदी मपान लौक सुब चलुरग हलकपदा माक युमदा लैरमदबदगी फोन तौदुना हंगलुबदा माक मतम खरा हलखिरोय इमालेबा असि कननबगिदमक चटलिबनि हाइना खुमलखि हाइदि असुमना पाव फाउनरबा मतुंग माकी फोन अदु खंगौदुना स्विच ऑफ तौखि अदुबु नुमित खरनि पाव फाउनरबा मतुंगदा माकना अमुक युमदा फोन तौरक्तुना वरि सनखि माक मोइरांग फायंग अमसुम सकमायना सिंगबदा खुल ngakpa यावरुबगी वरि लिरमखि अमुंग मखातना पाव फाउनदुरबा मतुंग था सिगी अनिदा मा अनौबा मफम अमदा चटलगनि हाइदुना मपादा हिरखिबदा नतना मपाना सेक्शनलु नंगदे अंगांगसु ओइदि हाइरुबदा नुपाना बुशीरबसु अमखक्तनि सिबगिदम करिसु कीदे हाइरखि हाइदि माकिदम वाजरबा ममा मपाबु नुंगाइना थमगने मसुंग वहालोय हैरमबगा लोइनना मियामना सखंगनबा अमा सोइदना ओइगनि हाइनसु हाइरमखि हाइदि डिसेंबर 3 मपाना थबक सुबा चटख्रिङैदा मितै मसा 13 कुकी सिंगना हाटख्रि हाइबगी पाउ ताबदा सिंगबा पोखि पाउदु ताबगा अपोक्प मपा युमदा सेलक्तुना लेकाइगी मियोइसिंगदा पाउदुगी मतंगदा हंगनरकपदा मसानुपा रोशन यावरे हेना मथंग मथंग हाइनरखि मथंगी नुमिता जेनिम्सकी मिडल संगदा लेरंबा मसागी थवा यावदरबा हक्सांग उबुदा थमोय काइखि अदुबु मसागा लोइनना अथौबा 13 हक्सांग मखोइगी खुलदा पुन लैरोल चलगनि हाइबा वाफम फोंगदोकनरकपदा थवा यावदरबा माकी मसानुपागी हक्सांग नक्ना लैरगनि खंदुना पेंथोकसखि अदुबु माकी इमुंगी मियोइसिंगना मणिपुर लैंगाक्ता वखलखिबदि लैंगांगना इरांग असि मतम साना लक्षिनबिरमलबदि नुंगाइतबा थौदोकसिंग असि थोकलमलोय इसासु थबक सुदुना अदुमक लैजरमगनि हाइना ममितगी मपीताना पाउक्सी सिदा फोंदोरखि मखा सथरखोइना सांगाई एक्सप्रेस तगे तो पाउना मिजोरामगी सीएम न मणिपुर मनुंगी वाफमदा खुद थिंगजलोइदबनि इंडिया की युमलोनरी स्टेट अमगी चीफ मिनिस्टर करीसु खंगदन स्टेट अमगी मनुंगी ओइबो वाफमदा खुद खक थिंगजलोइदबनि हाइना मणिपुर की चीफ मिनिस्टर एन बिरेन फोंदोखरे नोपिलाल निंगसिंग नुमित थौरमदा चीफ मिनिस्टर एन बिरेन मणिपुर की इरांग सिगी मतांग मणिपुर अमसु मिजोराम की मरक्ता करीसु यानदब लैति मिजोरामदसु मैते अदुमक लै मणिपुरदसु मिजो अदुमक लैरि अमदि माक मसामक मिजोराम की हानगी चीफ मिनिस्टर ओइरमगा अमसुम हौजिक नौना चीफ मिनिस्टर ओइरक्लिबसिगा यानदब करीसु लैति हाबो वाफमसु थंखि स्टेट अमगी मनुंगी ओइबो वाफम अतोप स्टेट अमना कैदोनुंगदसु खुद थिंगजनदे आसाम की मैतई सिंग ओइबो वाथोक अमा थोलकपदा अखोइना मैतई सिंग अदुदा इनसिनदुना लेंगा की मथक्ता इहो हौ हाइना इनसिलुबा याबा नति हाइना पल्लदुना आसामदा खुंदारिबा मैतई सिंग अदु आसाम की प्रजा ओइख्रे अमदि मखोइगी इंटरनल मेटर मणिपुर की चीफ मिनिस्टर अमनि हाइदुना इरांग हौनबा इनसिलुबा याबा नति हाइना चीफ मिनिस्टर एन बिरेन फोंदोखि मिजोराम की चीफ मिनिस्टर ओइरंबा जोराम थांगाना मिखल बोट येना फंगनबनी खंगदे मणिपुर की मनुंगी वाफमदा खुद थिंगजिनबगी मवोंगदा वागंगलंबा खर लैखि अमदे हाउजिक मिजोराम की नौना चीफ मिनिस्टर ओइदिबा सिनसु मणिपुर की इंटरनल मेटरदा खुद थिंगजिनबा मानबा मवोंगदा वा क्या ngंगलकपा सिलेबक थिबनाइखि मणिपुर की मोरेद कमांडोना अखोइगी प्रजा ओले मणिपुर पुलिस कमांडोना माकी प्रजा सिंबु ओटपा लेपकदबनि हाइना हनक्ते मिजोराम की चीफ मिनिस्टरना फोंदोखिबु वाफम अदु लेबक थिबनि हाइबा वाफम एन बिरेन थमखि मणिपुर की मोरे असि जाति कंगलुप कयाना खुंदारिबु मणिपुर मनुंगदा लैबा बॉर्डर टाउनी मोरेदा लैरिबा जाति खुदिमक की प्रजा सिंग मणिपुर की प्रजा ngakतनि हाइबा वाफम थमनदुना चीफ मिनिस्टरना हाइ मोरेदा मैतई तमिल मैतई पंगल कुकी यावना जाति कंगलुप कयाना खुंदारि कुकी ओइगेरा नागा ओइगेरा मैतई पंगल ओइगेरा मोरेदा लरिबा मिपुंग खुतम मणिपुर की प्रजानी मणिपुर मनुंगे वाफम सोल्यूशन तौनबा होनाबदा मिजोराम की चीफ मिनिस्टर मतेंग पांगबिरौ मदुदि नतना खुद थिंगजनबिरखनु अमदि जाति कंगु पल्लगा पंगांग ngang तौगनु हाइबा वाफम थमखि मणिपुर पुलिस कदाइदा थमगदगे
ꯊꯝꯃꯣꯏꯗꯒꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯔꯤꯕ ꯍꯛ ꯑꯗꯨꯒꯤ ꯋꯥꯡꯕꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯥꯒꯅꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯏꯁꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯇꯦꯠ ꯑꯃꯒꯤ ꯃꯦꯇꯔꯗ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯃꯅ ꯈꯨꯠ ꯊꯤꯡꯖꯤꯟꯅꯒꯨꯝꯁꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯅꯥꯒꯥꯂꯦꯟ ꯃꯦꯘꯥꯂꯌꯥ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯄꯥꯎ ꯇꯠꯇꯅ ꯐꯥꯎꯅꯔꯤ ꯃꯈꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄ ꯂꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯛꯄ ꯂꯩ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ प्रजाꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤꯕ ꯊꯧꯑꯣꯡꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯂꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ